Tongan masana singi equipment Leinaba lengakna Lupa Crore mangagi senfam khaktuna thamle haina Yas Minister Govindas konthokjamna phongdorakli National Rifle Association of India gi lamjing makhada Manipur Rifle Association na sinduna Tauthongda leiba association na sigi shooting range ta chatharakiba kuntraga mari suba all Manipur shooting competition lisingani kunga taruki mana mathum yanthokpagi thoramda wafam masi mahangna phongdokibani Minister Govindas konthokjamna makhatan hai sana khotnabaga mari Leinaba lamda masigi association ayamba ani thokpagi machat ama leiriba asina lengaki maikaidagi mateng pithanaba hotnarakpada khudung chadaba kaya mayokna hale association sing ase amata oina leirabadi matam matamgi oiba mateng ningthina pithaба ngamgani sanaroi singna su thaksi khasi khangna sana khotnabagi hiramda mapangal kankhat handuna afaba khunai ama semgatnaba honabada thodang lominasi shooting hairiba masana sigi sanaroi singna national amadi international gi thakta lamdam masigi mingchat puraknaba lepa leitana honasi haina su Minister Govindas konthokjamna sanaroi singda pungning thawatki ngasi Manipur si tangdu laita dawa ekoi free oiba state ama progressive state ama ekoi oiba ngamde masi oina na bahona bada subnagi sarkar khakda inthok bi banataba ekoi punna sarkar asi khusam na reharaga matau garamna Manipur si amuk shanti hanjilagla heraga mahusa gumna ekoi tongan ba lam kayada athing balaitana freely chingnaba laitana akoida akoi amukhana sakhatpa adugumba state ama oinaba honabada mayamgi sojo aihak nijari akoi prize pambiraba sanaro kyana subnagi state sigi prize oina lawdaba national gi prize oina lawnaba honaba then international gi prize lawba ngamnaba akoi honaba mathau tai